Akashbani Imphal Maibam Dwijamani na pau pazari ahanbada maroiba pau Manipur police na sing amasung tamgi tongan ba mafam singda thibu humbagi thabak satabada yamlaba khusukholai sing phagale leibak sinba thungbada ngasi ahanba oina National Space Day gi thorum pangthokani amasung Tripura da ising isauna maram moiduna miyamgi mahusagi punsida sauna akaiba thogle mi kanba amasung tengbang pibigi thabak sathari Manipur police na sing amasung tamgi tongan ba mafam singda thibu humbagi thabak sathabada yamlaba khusukholai sing phagale Thobal jila gi teksam maring singda thibu humbagi thabak sathabada karbai nama M20 ki pistol ama 9mm pistol ani bore bolt action rifle ama hand grenade mapan IT1mm mortar shell ama green IT AK ani tear gas grenade ama tear smoke shell taret stun shell ama nongmai maru kuthra manga 303 gi ahangba cartridge ahum 16mm gi cartridge ahum radio set ama Burma gi shell oina lupa lesing tara phagat khi Imphal East jila gi Ngongmeikapam village da thibom gi thabuk sathabadana .32 gi pistol ani magazine ama 12 bore single barrel nongmai ama hand grenade ahum ahangba cartridge tara manga detonator ahum para illuminating bomb ama nongmai maru manga army wing ahum arming ring ahum smoke grenade ahum anti riot shell ahum phagat pangam khi National Highway Contractorate Imphal Jaribam Lambi amati National Highway 2 Imphal Dimapur Lambi da posai thana yaurba gari sama mabudra taruk security gi akan bangak sel thoranga lena Imphal da pusilakre pam tabut hodok thok pathingnaba gi tamak checkpoint sama manga hangtokle singdaba miyoi sam humphuni pan masin hangbi gi thabak sathaki Railway Board ki infrastructure member Anil Kumar Khandewal amadi atai mihur singalonena none jila gi tupulda railways gi samga sagali basing hakthengna yengsin khrai Jaribam tupul Imphal mega railway project sing paikhali bamadi samga sagali basing asida Gorkha terriers na angaba tengbang pituna lagli project asi ningthina musung niyom somna ayet apan yaudana paikhana bohona bada Gorkha terriers na hauki basai homda ningthina senaduna lagli Assam Rifles na none jila gi tupulda lemna laing bagi kemama pangthokrai tongan ba laina singdagi kunja singna mato karamna ngakthokadagi haibagi matangda lecture program ama supang thokhi laing bagi ke maduda nupani phuma thoi nupini phumari amadi angang humbudrani thoi laing khi amadi hidak langthak sing lemni thokhi masi kunja singbu masa mau phana lehna bagi pantamda Assam Rifles na pangthokhi bani hairi Sayata Foundation International Noida na miyoiba khunai gi yaipa thorangi thabak kaya tobagi damak tongan ba miyoi singda manapi na balaw thokre manapi na ba khankrat padi yaurba singi manungda Manipur digi nipani yauri aduga organization dana Indian Red Cross Society Manipur State Branch da manapi regani hairi tabiriba pawase Akashbani Imphal dagini Leibak sinba thungbada ngasi ahanbu oina National Space Day gi thorum pangthokani kumsi saigi palan thoromasi gi hiramdi touching lives while touching the moon India space saga haibasini Nai Delhi gi Bharat Mandapam da pangthokadoriba thoromda Rashtrapati Draupadi Murmu saruk yagani Indian Space Research Organization ISRO gi Deputy Director RV Nada Gaurana Akashbani Pomida palan thoromasi gi matang dai thoromasi leibak asigi tongan ba school college university singda so pangthokuna space ki maramda mahiroi singda ningthina khangan gani Masina space ki maramda research tobode hena kanhangani Manipur dasu palan thormasi Manipur University gi Department of Physics na sinduna University asigi court holda pangthokani Tripura da hojik thogliba ising isauga mari lenena National Disaster Response Force NDRF ki team singna mi kan bamasung tengbang pibigi thabak sathari NDRF ki team khaktanatana isaw asina maram moiduna thokpa yadana leiriba miyoi sing hondokna ba helicopter ahum seasonary Haukiba numit marini da raisa tu da thokiba akan banongna law singu amadi atai sector singda sauna akai bi pire isa wodona maram moidona lofam hector lising taruk sanipan humbudra rom ki mahi marong mang takle masina maram moidona law singu sector khakta da lupa koti samanga kunthra mathoi rom mang lagadra ina panari
lau singu khakta natana mai gi thabak ta su sauna mang ata thokle hauzik phawbada electric pole amati transformer kaya isingna senthakibadagi mai bibi gi thabak ta sauna kaiba thokle hauzik phawbada isa woduna maram moduna miyoi lakh 13 lom awaba mayoknari Nagaland Sarkar na Nagaland Liquor Total Prohibition Act lising ama samapan marifu mapan nauni yangsina bawareb lokre ngarang Kohima gi Civil Secretariat ta pangthokiba Mantri Mandol gi mifam na ware basi lokibani Mantri Mandol gi mifam loreba tongda paumi singa unabada sarkar gi masang chatpa mesak kian yin hai ek asi raija du de hek sana ba hokibadagi hokiba sei kunthra rom ase karigumba hiram amatada yangsindana lagli masina ek asigi khudong saba lawraga aina yadaba mongda miramdagi yu puselek amadi lona lalol itik toba thengnare masina miyamgi haksangda akaiba kya thole phiba masi lakpadagi search leader singa mati ain gi thabak toriba miyoi kyana phiba masi yengsinna ba khangalakpadagi sarkarna ware basi lokibani raizagi mafam kharadagi prohibition act asi lawthokpa yabra haibadusu sarkarna khanagani hairi Sri Lanka gi yaithokuna leiruba local government ki mikhal pangthoknaba matik saba thabuk lokhalu haina Sri Lanka gi Supreme Court na election commission da khangan khre mamang sahida pangthokadaba mikhal edu yaithokpa sina voter singi phangpam thokpa hak sing adu phangandre haina court hairi court asigi wail adu lauthol aduna Supreme Court hai Rashtrapati amadi election commission ki member singna voter singi hak khongaunare hiramasiga mari lenina tongan ba rajniti dol singda court wakalapadi court na mikhal adu athuba matamda pangthoknaba mari lenaba singda khangan khibani ngasi phongba pause singi maroiba pau singi da mahawjek Ngongmeikapam Bedamani leire Bedamani Thagachari Dwijamani Pongnafam Paucheda Railway Project Athubada Loisinanaba Railway Board ki member singna CM ga unaduna khanakre haiba paungna ahan headline tawri Pawasi Naharul gi thokdang Manipur News su ahan headline tawduna fongli Sana lebakta Manipur bu Assam gi Associate Official Language ohenanaba Bill House ta puthokre Assam da khundariba Manipur singi sanglaba demand lengak na pigadori haiba paungna ani suba headline tawri Sanga Express Edition animakta September dagi mikok thiba hauraba yari chahi tara magi mikok thibagi missing asi Englishing ani kunga taruki March ta puthoknaba pandam thamli haiba paungna ahan headline tawri Naharul gi thokdangda imagi mingda upambi ama thaba ngamdrabadi aikoi hinglubagi kanadre haiba Manipur University ki Vice Chancellor Professor N Lokendro na phongdokiba wafam ahan belamai da phongli Ichel Express ta petrol diesel black ta yonbesing gi mathakta action longnaba khangan khare thau marang kaina leiri miyamna panic buying tobiganu haina Consumer Affairs Food and Public Distribution gi Director Robertson Asemna phongdokiba wafam amana ahan headline tawri Manipur News ta Santi Thambaga mari lainana numit nini gi khongchatta Chief of Army Staff Imphal da lakadori haiba paungna ahan belamai da phongli Pawasi People's Chronicle da su ahan headline oiri Wen lan pawda Nagaland gi Zubzada chingning khairakpadagi Imphal yorakadaba truck chamaga yankhairom panduna laikre haiba paungna ahan headline tawri Sebi gi chipu lokthoknaba amadi Joint Parliamentary Committee na Modani scheme bu thizilhanaba Congress ta dabi tawkibagi paungna Manipur Mail gi ahan headline tawri Imphal Free Press da su Pawasi ahan headline tawri Senapati da Fongba Hill Hornbill Express ta Senapati FC amadi Royal Ranger na Super Division Football League ta Mangzil thaduna chatli mathang thadagi mikok thiba hauragani haiba paungna maruoiba pausing oiri Pawasi Tamelong Times ta su maruoiba paw oina fongli Tamelong da Fongba Ganfew Mail da Toksam Area Student Organization na Chief Minister da aiba memorandum ama Marsek Survey report ki manungda Tamelong gi jila manungda chanba Khungang Tarabu Jiribam Jila gi manungda lehanaba dabi tawbagi paungna ahan headline tawri Dwijamani Thagasari Bedamani Aroibada maroiba pawmu Manipur Police na singa masung tamgi tongan pa mafam singda thibu humgi thabak chathabada yamlaba khusu khulai sing phagale Leibak sin bathungbada ngasi ahan bo oina National Space Day ki thorum pangthokani amasung Tripura da ising isauna maram oiduna miyam ki mahausa ki punsida sauna kaiba thogle mi kanba musung tengbang pibi ki thabak chathari pawai sare